Sciences Jnims Imphal intern tawriba Dr. Singh na matam kaktaba wakat mifam chathaba hokre ana laingi thabakta apanba mayokna gadawri khongjang asi intern singi stipend matam ga chunaba mawongda revise tawbiu amadi makhoigi fangfam thokpa right mapung fana fangalu haiba demand tawraduna ngasidagi chathaba hokibani wakat mifam adu Jnims Student Association amasung internees of 2020-21 batch Jnims na punna sinduna Jnims ki ladies hostel number 1 mamangda pangthokibani Kongjong asigi matangda Jnims Student Association gi President Laishram Lenin nahai Jnims ta intern tawriba Dr. Singh na hauzik fangliba stipend asi lupa lising tara mangaga chamaga kunni Assamda di intern singi stipend asi lupa lising kuntraga taruk hena fangli adubu state asigi oina di intern gi stipend asi chahi tara hena revise tawdabana maram oiraga atopa state singdagi hanthana fangbani haiki Hospital asigi ana laying bada intern sing na lawriba thaudangda apanba amata layhanba pamdabadagi mari lainaba authority de stipend asi revise tawbinaba taksinduna lakpane authority gi maikaidagi positive oiba response fangdabadagi matam kaktaba wakat mifam asi chathabani haiba wafam lenin na thamlakhi Mamang the Kayama chat formality oina. Adubu meeting to Sanaktabagi, Koi Satra, internim Amam Sepulaga, Koi Konjanga si Sangsel si indefinite oina, Kogi sacrifice my am Toroga Haitarene. Sangsing Konjanga Venina, Kogi Marie Labor, authorities na, Konjanga siam, Tuna, Lushan Bapami Kushu, Aduna meeting Sangbiraga, Kari Tausige, Kari Pava, Tawea Satrasingi, Akoina Taliba demands Matik Sabra, Chadabra, Sahitara, Stipend, Sibu, revised of the Vidatama Sibu, Matam Siga Chunari Bra, Angsi. Kari Tauri, Koli Habido, Hazana Kumna Nabiraga, Ming Sambiraga, Koiga, decision Nama Lawiraga, Koida dialogue Talak, Koi Sarkagi, Mike Chinchanjari.